ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 13 2022ꯗ ꯊꯣꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯃꯤꯛꯀꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯁꯣꯁꯥꯏꯇꯤꯗ ꯂꯩꯃꯤꯟꯅꯕ ꯄꯨꯝꯅꯃꯛꯅꯤ ꯈꯟꯅꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯚꯥꯞ ꯇꯥꯅꯔꯦ ꯃꯈꯥ ꯇꯥꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕ ꯍꯥꯏꯅ ngasi ngarang akhoi phaminaduna yanajabani ngasi press meet ase haribo wafam ase miyamda khanganaba akhoi press meet ase sinjabani ngarang akhoi mairoi lup taruk amadi amiki mai keida thoningdaba thodok khara thokre adu thokriba thodok sing adu akhoi ga amikka mairoi lup taruk ka phaminaraba matungda thokriba thodok sing adu matangda akhoi kumna khanaraba matungda hojiki amiki secretary na mamangda thambiramba dumaina akhoi yanaba leikre mairoi lup tarukna lamdamsida leiriba artisting akhoi kai kumna buchai artisting gi mangnaba mairoi lup tarukna kaidungda tawroi haibo famsi media gi thongda akhoi artisting gi yaunaba gi damukta akhoi gi nakong yaunaba akhoi thamjage thabal chong ba haiba sidi akhoi yoksang numin mangani hariba festival manung asi tang chonggadau chongnaram matam kharagi mamangdadi adubu haujikti hairiba thabal chong ba haiba si akhoi sahi chupa chongpogi mawong ma lakpa sida akhoi da yamna nungai taba mairoi singdadi yam nungai taba ma phawrpa maramaduna government gi athingba natabata government so yaba piriba haiba tare auditorium hall gumata pangthokpa sidi akhoi madu akhoi dum akhoi gi maikai digi sudum ayaba leijai maramaduna kanagumba akhoi gi kumai arau thawai yauna pamjaba singna pangthokpigi haiba leiragadi auditorium hall gumata pangthokpiyo haiba thamjage aduga ikai khumnajariba akhoi gi lamdam sigi miyamda akhoi gi mairoi lup taruk ki maikai digi akhoi karigum khardang khanganjage akhoi lila tawjage natragani isei tawjage haibagi mairoi lup tarukta exam thajingai mamang exam manungda madugi ayaba lawba lakpagi thabak adu ngasidagi lepiro haiba famsi thamjage maramdi mairoi lup tarukna thammiba athingba si akhoi achetpa firep amaga loina mairoi singi damukta khalakanda makha tana matam chupagi oina akhoi exam loji phawdi akhoi gi athingba si handokpa leitana lei thamgi gani haiba famsi mayong famda thamjage